Kotuna Hayeng Ahing Nongyaidagi National Highway the Pung Nipan Economic Blockade Koukhre Committee on Travel Unity Kotuna Langata Tungan demand Tauduna Hayeng October 3 Ahing Nongyaidagi October Mapan Ahing Nongyai Fauba National Highway the Pung Nipan Economic Blockade Ki Khongjang Lauthokre Kotuna Thadorok Cherol Amada Pung Nipan Economic Blockade Asi Lauthokpaga Loinana Khongjang asida kuki lupsing na mapung fana saruk yabaga loinana National Highway the Service Tauriba Garigi Association amadi Union sing na saugat na bawafam su thamlakli Tha sigi anida Makhan Village ki Indira Gandhi National Travel University manaktagi Kamgilan Chongloibu Phaduna Pukhiba Thokdok Chenaba Sing Pung Nipan gi manungda puthokna balai matam thakrabasu hairiba matam asigi manungda thabak ton thoraktaba kana yaningdaba phongdokhi amaramda kuki jo amasung mitei furufani gi lamkhai marakta thamliba buffer zone singda security gi thabak matik chana Ministry of Home Affairs na lokhatabana kuki jo miyamda ki tujungba pokhanba thawong sing tatharakpa bu yaningdaba su phongdorakli Kamgilan Chongloi Fabagi Matang the Langak the Pung Nipan gi matam thaduna demand tabawa from thabak to onthok pangamdaba amadi buffer zone da security gi thawrang kangkhattabagi mayokta economic blockade ki khongjang asi changsenaba Kotuna Firef Lorakpani Hari Loinana Kangpokpi amasung Chwarjanpur anigi marakta chathok chasin tawriba singda makhan amasung leikham pokpi khonmapada ki akhang lehandana chatpa ngamnaba security ga kanma thabak lokhat kadabani haina su government ta taksilakli Karim Kathain Narakpasing Sengdoraktrabadi Cybercrime PS the Wakalagani KMWO Lupta Karim Narakpa Amadi Thawoi Usitaba Ulakpasing Lakliba October Nipan Faubi Manungda Lupta Changjarakpa Natraga Miyam Khangna Sengdoraktrabadi Cybercrime PS the Wakatuna Legal Action Lokalagani Haina Kanglaipak Minority Welfare Organization KMWO Manipurna Thadorokpa Cherol Amana Hairi Lup Asina Thadorokpa Cherol Amana Hai KMWO Manipur gi press briefing amada Wakal mapung fadiba miyoi kharana piba commencing the lubasida thawoi usitaba ulakpa laibak thibani ngasi fawba lubasina kanglup furuf khaidana thabak thoram kaya paikhatpagi saruk ama oina ngarang pangthokiba press briefing amada tabada nungaitaba wahi wata kaya social media da phongdorakpagi manungda miyoi mapan ngasi ayuki pung 12 fawbada lupki office ta lakna makhanganki madugi manungda miyoi manga khak laklaga miyoi mari amadi lakhide hayeng fawbada lubasida changjaraktrabadi cybercrime police station da aiba cherol pisilagani masida thorakpa fafatagi thaudang masa masana pujagadabani loinana social media da afawba saduna lup asibu namthana bahona riba sing khudakta lepkadabani lup asiga open debate tawbada akiba laite amadi taramna okani lup asina lokhalakpa thabak thoramda saugatpagi mahuta famungda longna hiplaga Karim Kathaina bagi thawong adu khudakta lepkadabani lup asina mahiloisang singda teachers day pangthokpada thingba laite lup asida kanglu furuf khaibagi wakhal laite lup asi Manipur pumbagini loinana lup asina Manipur gi apunbagi saktam amadi tungi mirol kalamsi haibagi pandamda leijabani miyangi matengna thabak tawjabani Makha tana sulamda masil yaifanabagi damak thabak kaya tawkhigani haina cherol asina makha tarakli Manipur Legislative Assembly na lupa crore kungamapan gi senfam lauthokhiba laite Manipur Legislative Assembly na lupa crore kungamapan gi senfam lauthokre haiba wafam aranba amadi yumfam yaudabani Assembly na sel lana lauthokhiba laite haina Assembly Secretariat ki cherol amada sengdorakli Manipur Legislative Assembly ki Protocol and Media Relation ki Deputy Director and Officer in Charge and Rovindro na thadorokpa cherol amada India Today da Science Sports News ki Editor Naurem Mohen na September 16 da phone ki papaw magi matangda mamangda mayek singna sengdokpa laikre adubu masigi matungda local print amadi electronic media da Manipur Legislative Assembly na lupa crore kungamapan gi senfam lauthokre haina maral siba report sing phongna rakhi matang asidi Manipur Legislative Assembly Secretariat ka maikaidagi amukka hanna sengdokli Madudi Assembly da sirakliba maral adu yumfam yaudaba amadi miyamda lana uhannaba honarakpani hariba senfam asi Assembly na lauthokhiba laite print amadi electronic media da report tawkhiba pausing aduda mamangda Assembly Secretariat ki maikaidagi mamangda Sengdokhiba wafam pandabaga loinana aranba reporting aduna Manipur miyamulana lamjingle hairi maramasina miyamgi interest amadi responsible reporting ama oina media housing na aranba report tawkhiba adugi matangda sengdokadabani Manipur Legislative Assembly na matam pumbada miyamgi damak puksel sengna amadi integrity leina thabak tawri haina su serol aduna phongdorakli salai leijaba furuf kunga mangagi indigenous pillar maikhum hangdokre Federation of Haumi gi migeng makhada semgalakiba Manipur da khundaminari ba yek salai leijaba furuf kunga mangagi indigenous pillar ama ngasi sawongbung kabui khunjau da maikhum hangdokre maikhum hangdokpagi thoram adu da lamdam asegi yellow furuf oidiba mitei tangkhul kabui aimol anal chiru chothe inpui kharam khoibu amadi koiring na chingba yek salai leijaba furuf kunga manga mihut sing amadi CSO singi mihut sing na sarugyaki maikhum hangdokpagi thoram adu da Federation of Haumi gi President Sapam Chajadu Mani na hai Federation asina chahi amagi
Tha ama chupna changna yellow furup singi matenga loinena nungbi indigenous pillar asi sagatkhibani yungliba nungbi asina manipuri yellow furup asi kana kanano haibadu malem asida taklagani federation asina matam chupada punbana pangal ni haibasida chap chana thajaba thamli sapamcha dadumani na makha tarduna india gi citizen khudimak manipur da khundaba yai adubu mapu saduna manipur thugaina ba honabadi yaroi mitop miyancha singna ireibak iramdam asi yosin bagi tanja ama lakpada iramdam asi gi yek salai Leizaba furup kunga mga asina ireiba ngaksa na bagidamak chap chaba firef ama lawgadabani manipur kanba haibasi furup ama khaktana ngamloi yek salai leijaba furup sing pullaga ngamgadabani yek salai leijaba mitei tangkol kabui khaktada manipur kallu haina inthokpana yaroi manipur asi yellow furup apun mana ngakpa ngamgani haiba wafam thamki ngangna piba nongmagi chakthung matik chade haiduna idp singna wakan mifam chathakre Thaubal district ki manung chana laiba Wangjing Lamding Higher Secondary School Relief Camp amadi Wangjing Kodompokpi Sport Complex Relief Camp ta changjafam lauduna lairiba mori amadi atai mafam kayadagi lanjelakhiba IDP singna pendaba phongdoktuna laingakna IDP singda piba chakthung matik chade amadi laingaki michang mikhai naiba manba thawong yaningde haiduna Imphal More Lambi National Highway 102 da thoktuna Wangjing Kodompokpi Sport Complex mapada wakat mifam chathakre ngasi chathakiba wakat mifam aduda relief camp sing asida changjafam lauduna lairiba IDP singna khutta placard sing paiduna lengangna piba aikhoigi chakthung matik chade aikhoigi nongmagi chakthung sel oina sabiro IDP akhoi bulenga ki cheng hawai kharana fajinduna thambiganu Thaubal gi deputy commissioner na phongdokhiba Wafam thabakta ontho Imphal East amadi Imphal West ki relief camp singa manaba mieng changbiu haina thaba placard amadi kholauna chingba loinana wakat mifam adu chathaki ngasi chathakhiba wakat mifam aduga mari leinana Wangjing Kodompokpi Sport Complex Relief Camp ta changjafam lauduna lairiba ningthaujam angau kauba IDP amana phongdokhibada Chaliba chahi asiki September tara the relief camp ani asiki committee ki mute sing yauna IDP singa loinana Thaubal district ki deputy commissioner ga hakthengnana unaduna wari sanaruba matamda IDP singi maikai degi lengakna numit khudingi IDP singda chakthung oina piriba chana thaknaba polam sing asi pibiranu IDP singna thengnariba awaba sing kharada oiraba sukoknaba nongmagi chakthung asi sel oina sabiro haina haijarubada Thaubal DC ki maikai degi IDP singi awaba sing asi yengbiduna September thagi oinadi nongmagi chakthung asi sel oina saba ngamlarai maramdi Chengchak atai polam kaya lausilure hairaki lausiluba polam sing asi yenthokpa loiraga mathang tha October amadagi sel oina IDP amada nongmagi oina lupa chama saba haurage hairakpadagi IDP singna thengnariba awaba sing asi khara makhaidi koklagani haina leinaringaida tha sigi October 3 da Thaubal DC na emergency meeting ama kawraktuna IDP singi mute Chaluba matamda October thagi oina sel oina saba ngamlaroi mathang November thadagi saba haurage hairakpa si IDP singna thamoi sokna yaningde thaudang leiba officer amana haidokhiba wafam bu hekta na thaina bahona basi aikhoi IDP singi oina di laibak thibani DC ki kari karamba arotpa khudong cha da balaibagino Thaubal DC na haidokhiba wafam ase numit humni gi manungda thabakta onthokpiu natrabadi IDP singna miyam ga loinana akanma khongjang changsilagani haiki ngasi chathakhiba wakat mifam aduga mari leinana more dagi lanjilaktuna Wangjing Lamding Higher Secondary School Relief Camp ta changjafam lauduna laibi leisang them tamem leimanasu lenga ki puning singsiladuna hai chahi aniga makai helaklaba kangluk kilana sina maram oiraga manipur gi mafam kaya da hangba relief camp singda changjafam lauduna awaba kaya khangduna lairiba IDP singba hojek paliba lenga asina nongma nongmagi mirai birakpa manba lenga na cheng hawai khara asinadi hingbada yaraktaba IDP sing imung amagi miyoi ama narakpa matamda ana laing chathanaba sel thum leitabana ahongba mamalgi hidak langthak ama fauba leiba ngamsilaktaba imung manungda sel thumgi awaba mayok narakpa larik laisu tam mahai tamliba IDP maheroi sing larik laisu ningthina tamba ngamsilaktaba siguma pendaba awaba kaya lengakna yengsinba walakpadagi ta IDP singna khongjang jangsilakpani atopa relief camp singda amadi Imphal West amadi Imphal East ki DC ki miging makhada IDP singda numit khudingi nongmagi oiba sel gi chakthung sabiduna IDP singna masa na kaithel kahaliba asigumba Thaubal district ki relief camp singda su changjafam lauduna lairiba IDP singbu su kaithel kaba fanganbiu haiba wafam sing thambaga loinana haijeriba sing lengana thubada thabakta onthok trabadi miyamga loinana khongjang changsilagani haiki